Pauchedi yumpam oiba maroi ba pau khara update tawjari. Wahiwata phajadaba animation cartoon video singna angang singi lamcha sajata agai ba pire. Pikli ba angang singna hauzik mobile amadi TV da animation cartoon yang bagi sang hengalakli. Adu ba laibak thibadi angang singna YouTube channel dagi mobile da pamna yengnari ba Manipuri lol da ngang ba tongan ba animation cartoon video singda angang singna sinnaning da ba phajadaba wahiwata season ba cartoon video kaya upload tawnarak padagi angang singna yengbana mama mapa oibising na pikliba angang singi lamsa sajata amade wangang sangang da sauna ahong ba lakpa na may bay pa pongnare. YouTube channel da thagat nariba Manipuri lol da ngang ba cartoon video sing asi marilay na ba sing na miyang changbido na angang lamsa sajata agay ba bigada ba animation cartoon video sing YouTube channel dagi lawthok pinaba amade upload tahulakta na ba kwana biyo hay na lamdam asigi parents kaya na pausi asigi kuthang da phongdok narakli. Hauzik YouTube channel da Manipuri lol bayek sengbo singdobai ngang ba animation cartoon movies kaya thengnare. Hai ba animation cartoon video sing asida angang da nganganing da ba phajada ba wahiwata kaya sinna ba yaure. Tha kaya dagi angang sing su COVID-19 laina laichet na maram oiduna school ka da ba dagi ayam ba angang sing mobile amade TV da animation cartoon kaya yengdon matam lele. TV da lakliba cartoon ayam ba English amadi Hindi londa lakpa maram da ahriba Manipuri londa ngang ba YouTube channel da upload tawnarkliba animation cartoon sing angang sing na so yamna pamna yengnari adubo hariba Manipuri londa ngang ba animation cartoon video sing asida angang sing lamsa sajat amadi wangang changang da chawna akai ba pigada ba wahiwata kaya sinare. Manipuri londa ngang ba animation cartoon movies sing hariba animation cartoon video sing ki details mayek sing na yaude Subnagi animation cartoon video singi title khak yawba thengnai khudam oina harabada tomba chawba Manipuri jokes Manipuri comedy cartoon Manipuri movie man Manipur comedy mobile da ngawba Manipuri cartoon Manipur movie ima ai nupi chele Manipur comedy Manipuri cartoon Manipur movie Manipuri various PUBG pen Manipur comedy Manipuri cartoon amadi Diwali gi pesa piro Manipur comedy Manipuri cartoon Manipur movie asina singba hariba title sing asi YouTube tab TV raga yengbada miyamna su hendokna Manipuri lol da ngangba animation cartoon video sing asida sinari ba phajada ba wahiwata sing adu khangba ngamgani asigumba angang sing ba aran ba lambi da pugada ba animation cartoon video sing asi YouTube channel dagi tangai fadana lawthok kuma thok tai masina angang sing lamcha sajata amade wangang changang da chawna ahong ba kya piba haibadu oire maramatuna hariba Manipuri lol da ngangba animation cartoon video sing asi kadai dagi kanana thagalakpano aibado thidokpiduna makhatana asigumba animation cartoon video sing thagalaktana ba warak watem ba chumgani natrabadi agolakliba angang sing lamsa sajat ambadi wangang sangang da chawna agai ba yortuna Manipuri lolda achauba amang ba kya pirakpa yabagi akiba su laitaba nate loinana asigumba phajada ba wahiwata sinna batana tana Manipuri lol mayek sengna ngang da ba maram na pikliba angang sing makokta su khiduna madugi matau tamkhrabadi sahi cha kaya dagi ngang narakliba lol asida asoba saithing kya lakpaga loinana aurukliba angang singda lolyan ka hena ngang nanabagi sang hengalakani thawng asina Manipuri lol gi phajaba amadi Manipuri lol gi saktam kai tharangna bagi asoba marama ba oirak pasujai maramaduna mari leinaba sina wahiwata phajada ba wangang yawba Manipuri lol da ngang ba animation cartoon video sing asigi matangda akhanna ba miyang changbiduna asigumba cartoon video sing asi YouTube channel dagi lakthokkhina ba amadi makhatana upload tawraktana ba thawrang thawsil paikhat biu ainasu parents sing aduna makhatana pausi asigi khudang da phongdorakhi atopa pau amadana America da hanadagi record sing thugainuna no makhakta da COVID-19 na mioi ahom chama yangkhai daret sihnkhre malem sinthungna sandorakliba COVID-19 gi laina laichet asina khwaidagi sathina sokhalaba United States da sahi asigi April 15 da no makhakta da mioi ani chatruk subna ahom siduna ngasi fawba record thamlakliba adugi chada kun hengatuna laibak asigi oina no makhakta da mioi ahom chama yangkhai daret laichet asina sihnkhre laina laichet asina US da ngasi fawbagi oina mioi lakani lising homdoi sanipan kontra ka taruk sihnkrabani aduga laibak asigi mioi million 13.9 positive oini krabani health experts in the US jauna malemgi oinasu ningthamtha sanglakpaga loina da laichet asina nahanba amadi sihnbagi sang mathang engalakhigani aina akanba warning tawragle nagalamromda cabinet ki warep ki matung ina college oja singi tare suba UGC pe implementation order sahi si loitringa da thokadabane Haukiba December amage ayuk pung 13:30 da Manipur College oja singi khwaidagi chawba apex body All Manipur College Teacher Association Amakdagi Executive Committee ki mifam ama Oriental College ki conference hold up hamtuna warep kaya Thokkhre
Maduki matung ina ngasi December 3 amakta secretariat ki mifam amasu phamkhre aina amakta gi general secretary Dr. M Macha Masusing Cherol amana aire Cherol asna makha tarakli badi aukiba August 3 state cabinet ki approve tawkhraba college oja singda taret chuba UGC pay scale chanhanba amasong UGC regulation 2018 adopt tawba aiba wari po ngasi tha mari pharklaba phawba notification thokta duna leiriba asi amakta na ninda tawrakli Loina na chaliba tha December asigi manungda notification thokduna college oja singda taret suba UGC pay scale amasung regulation chtnakhraba aina amakta na demand tawrakli pandemic COVID-19 outbreak na lebak pumba awaba saitheng piriba asisu college oja sing sarkar amasung miyamgi awaba da saru yare adum oinamak sarkar asigi atei employee sing na taret suba pay chtnakhraba college oja sing khaktabu namthaduna thamba aibasi sarkar gi asan mirai naiba thawongne Uttar Pradesh the Lab Jihad Law ki Ordinance chtnakhraba matungi ahanbu kothada Devarnia Police na Muslim Nupa ama Fagatkhre Uttar Pradesh the Lab Jihad Law ki Ordinance chtnare aina law thokhraba nuit mangani matungda UP Police na Muslim Nupa ama ahanbu oina Fagatpa haukhre State government na pass tawkiba Ordinance adu UP ki governor jare aidun ayaba pikhraba matung pungja khara leiraga Muslim kangluk ki nupa adu UP Police na Fagatpa ngamkhibani aire Ordinance asi pass ek tawkhibadagi thabak to onthokpagi ahanba khothada mioi ama Fagatkhibagi pau adu miyamna Ordinance asi Muslim singi mayuktani aina kanna janingdaba phongdokda ringai gi serakta lakhibani Lab Jihad haiba term asi sangha paribana Muslim bo tathi tawoibagi minute amada puthorakibani hariba Lab Jihad asi lebak asida leiriba legal system amatana masak khangbasu leidribani Uttar Pradesh ki governor oiribi Anandiben Patel mamangtha November gi kunganipan Uttar Pradesh prohibition of unlawful converse of religions Ordinance 2020 hariba Ordinance asida ayaba pikibani aina ziki makhada namthak tawduna abadi namphud dharma olanba miyoising jihad sahi tara phawba jelda namsinbaga loina lupa lising yankai phawbagi file thianbagi wafamsu yauribani Leingakki MaheiLoisang singda thabak tawribasingi Macha Masusing sungsoi soidana Mahei tamhan-gadabani Manipuri Students Federation MSF na state asida Leingakna lingliba MaheiLoisang sing asi Fagathanabagi Leingakki makhada thabak tawribasingi Macha Masusing bo sungsoi soidana Mahei masing tamhanabagi Manipur gi Chief Minister da memorandum ama pisinduna taksin kibagi phirep khongthang adu Imphal East United Clubs Organization IEUCO gi maikadagi mapung phana saukhalli aina IEUCO gi president ki Rajan bidaina thadorpa cherol amada phangdorakle Haujik Manipur Leingakna lingliba Manipur gi manung anjilaba mafam singda leiriba Leingakki MaheiLoisang ayambada lair laisu phajana tambibagi chang asi yamna nemle hariba mafam sing asida Leingakki MaheiLoisang singda oja amadi atei mating pangliba staff singna school kabagi chang nemba amadi infrastructure watpa kaya ama mayungnare khunai gi sotarba MaheiLoising dadi maru oiba amadi magul leiba Mahei tamba phangdre maduna mamai thangda Mahei tamba topagi maramsu ohelibane JNK administration na Ayen kaina umangi Lam Khopchinba mioi dising humphum dagi list Thokkhre Haujik Ayen najade Ayen atingba thamkhraba Rosni eki makhada Jammu and Kashmir ki tongan ba forest division singda lam hector lising taramanga henba mapamda Ayen kaina Lam Khopchinba leiriba mioi lising humphum dagi list ama Jammu amasung Kashmir administration na nongno phongdorakhre Jammu and Kashmir Committee on Forest Encroachment na social media da upload tawrakiba Ayen kaina Lam Khopchinba leiriba mioi lising humphum doi adu tongan ba forest division kuntragani thoida masoi khunda sinduna leibane Makoi gi manungda Jammu da leiba forest division kun amasong Kashmir da division taragani thoida Lam Khopchinba leire haire Naungna phongdorkiba Lam Khopchinba singi masing yamalaba list asigi matung ina Jammu region gi Ramban forest division da Lam Khopchinba leibagi masing asi khwaidagi jami haiba tage haiba Ramban forest division asi khakta da mioi sing aduna lam hector lising ani chama sukna tarukta khunda sinduna leire masiki mathangda mioi asina lam hector lising amaga sapun umraga humdoi dasmik mapan gi mafam kansinduna leire Punj forest division da makhoida lam hector lising amaga chamri umraga ni thoi amasong Sopian forest division lam hector lising amaga sukna kuntaruk dasmik taret kanduna leire hariba mafam asi Kashmir division gi manung chanbane Chaliba komja sok lising ani kun asi khakta da Ayen kain Lam Khopchinba leiramba miyoising dagi lam hector sangwa yangkai kalauba ngamle maragasi Mapandagi Laklaga Manipur da Thunglaraba passenger khudingmak test Touraroi Manipur gi Mapandagi flight amasung laikang lambi da gari tongduna Laklaga Manipur da Thunglaraba passenger khudingmak test Touraroi haire Health Services ki Director Dr. K Rajona ngasi thokiba memorandum amana hai Mapandagi flight amasung laikang lambi da gari tongduna lakwa passenger singna Manipur da Thunglaba matamda ICMR na
एप्रूव तौरब लेबोरेटरी अमदगी पुंग हुमद्राग निथोई की मनुंग टेस्ट तौदुना कोविड-19 नेगेटिव ओइबगे रिजल्ट पाइदुना लाक्लबदे पैसेंजर सिंह अदु अमुक हना टेस्ट तौरारोय अदुमक मरी लेनबा DSO लोकल कमिटी सिंह पाउ फाउदुना पैसेंजर सिंह मखोई की डिटेल सिंह पीगदबने CAPF आर्मी कोविड-19 टेस्ट तौबग मरी लेनना RA टिकेट सिंह अमदी मथौ ताबा पोलम सिंह सप्लाई तौरंबा अदुसु मेमोरेंडम असि थोपन मिटगी पारगा सैहुल अनि की ओइना लेबनगने हारिबो वफम सिंह असि खुदक की चनबा हौरगनी आइनसु हेल्थ सर्विसेस की डायरेक्टर डॉक्टर के राजोने थोखिबा चेरोल अदुना फंगदोरकले पनबा याबदे मणिपुर की मपांदगी फ्लाइट तोंगदुना लाक्पा पैसेंजर खुदिंगमक इम्फाल दा थुंगलारबा मतुंगदा कोविड-19 टेस्ट तौदुना लाखिबने अरोइबदा कंटेंट सिंह असि मरुइबा पाउ खरा असि पाउदम जरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंबिरिबो पुनमक पथाकचरी लोइनना चैनल असिना दुमदा कानारबदी सब्सक्राइब लाइक एंड शेयर तौबा काविगनु पुनमकु अमुका हन्ना थाकचरी